ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯃꯇꯧ ꯀꯔꯝꯅ ꯐꯒꯠꯍꯟꯒꯗꯒꯦ? ꯑꯀꯥꯎꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤꯡ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯁꯣ ꯊꯤꯐꯝ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯃꯔꯛꯇ ꯌꯥꯎꯏ꯫ ꯃꯁꯤ ꯑꯅꯝꯕ ꯃꯇꯝꯗ ꯏꯆꯝ ꯆꯝꯅ ꯃꯤꯑꯣꯏ ꯑꯗꯨ ꯊꯕꯛ ꯆꯤꯟꯃꯟꯕꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯗ ꯋꯥꯈꯜ ꯂꯩꯈꯤꯕꯒꯤ ꯑꯣꯏꯒꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕ ꯄꯥꯡꯒꯜ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯔꯒꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯀꯥꯎꯒꯟꯕ ꯅꯠꯇ꯭ꯔꯒ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯍꯟꯕꯗ ꯐꯦꯛꯇꯔ ꯀꯌꯥꯅ ꯊꯧꯗꯥꯡ ꯂꯧꯏ꯫ ꯐꯦꯛꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯦꯅꯦꯇꯤꯛꯁ, ꯃꯁꯥꯒꯤ ꯆꯍꯤ ꯑꯃꯗꯤ ꯕ꯭ꯔꯦꯟꯗ ꯑꯦꯐꯦꯛ ꯇꯧꯕ ꯑꯅꯥꯕꯁꯤꯡ ꯌꯥꯎꯔꯤ꯫ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯍꯟꯊꯍꯟꯕ ꯔꯤꯛꯁ ꯐꯦꯛꯇꯔ ꯑꯃꯗꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯌꯥꯕꯁꯨ ꯌꯥꯎꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯗꯥꯏꯠ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯃꯔꯦꯜ ꯄꯟꯕ ꯌꯥꯏ꯫ ꯃꯦꯃꯣꯔꯤ ꯂꯣꯁ ꯈꯨꯗꯤꯡꯃꯛ ꯂꯥꯛꯍꯟꯗꯕ ꯅꯠꯇ꯭ꯔꯒ ꯉꯥꯛꯊꯣꯛꯄ ꯌꯥꯕ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯔꯒꯁꯨ ꯃꯤꯑꯣꯏꯕꯅ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯒ ꯀꯣꯒꯅꯤꯇꯤꯚ ꯗꯤꯀ꯭ꯂꯥꯏꯟ ꯂꯥꯛꯄ ꯑꯗꯨꯗꯒꯤ ꯕ꯭ꯔꯦꯟꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯗꯤ ꯂꯧꯈꯠꯄ ꯉꯝꯕ ꯌꯥꯏ꯫ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯄꯥꯝꯕꯩꯁꯤꯡꯗꯤ: ꯑꯍꯥꯟꯕꯗ, ꯕ꯭ꯔꯦꯟ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ꯫ ꯍꯛꯆꯥꯡꯒꯤ ꯃꯁꯜꯁꯤꯡꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯁꯨ ꯃꯁꯥ ꯐꯅ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯆꯥꯡ ナꯏꯅ ꯁꯤꯖꯤꯟꯅꯕ ꯆꯪꯏ꯫ ꯃꯦꯟꯇꯦꯜ ꯋꯥꯔꯛꯑꯥꯎꯠ ꯑꯁꯤ ꯑꯇꯣꯞꯄ ꯐꯦꯛꯇꯔꯁꯤꯡꯒ ꯆꯞ ꯃꯥꯟꯅꯅ ꯕ꯭ꯔꯦꯟꯒꯤ ꯒ꯭ꯔꯦ ꯃꯦꯇꯔꯗ ꯇꯉꯥꯏꯐꯗꯅ ꯃꯊꯧ ꯇꯥꯏ, ꯑꯃꯗꯤ ꯃꯥꯏꯟꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕꯅ ꯃꯗꯨ ꯐꯒꯠꯍꯟꯕ ꯑꯃꯗꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯕ ꯉꯝꯃꯤ꯫ ꯃꯁꯤꯅ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯐꯒꯠꯍꯟꯕ ꯌꯥꯏ꯫ ꯀ꯭ꯂꯣꯖ ꯋꯥꯟ ꯖꯔꯅꯦꯜꯗ ꯌꯥꯎꯕ ꯑꯆꯧꯕ ꯇ꯭ꯔꯥꯏꯜ ꯑꯃꯗ ꯊꯦꯡꯅꯈꯤ ꯃꯗꯨꯗꯤ ꯆꯌꯣꯜ ꯑꯃꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 5ꯅꯤꯗꯪ ꯕ꯭ꯔꯦꯟ ꯇ꯭ꯔꯦꯅꯤꯡ ꯃꯤꯅꯤꯠ 15 ꯇꯧꯕꯅ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟ ꯐꯪꯛꯁꯟ ꯐꯒꯠꯍꯜꯂꯛꯏ꯫ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤꯡ ꯑꯗꯨꯕꯨ ꯀ꯭ꯔꯣꯁꯋꯥꯔꯗ ꯄꯖꯜꯁꯤꯡ ꯇꯧꯍꯟꯕ ꯀꯟꯇ꯭ꯔꯣꯜ ꯒ꯭ꯔꯨꯞ ꯑꯃꯒ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯀꯤꯡ ꯃꯦꯃꯣꯔꯤ, ꯁꯣꯔꯠ ꯇꯔꯝ ꯃꯦꯃꯣꯔꯤ ꯑꯃꯁꯨꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚ ꯇꯧꯕꯒꯤ ꯁ꯭ꯀꯤꯜꯅꯆꯤꯡꯕ ꯆꯥꯡ ꯊꯦꯡꯅꯈꯤ꯫ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯋꯦꯕꯁꯥꯏꯠ ꯂ꯭ꯌꯨꯃꯤꯁꯤꯇꯤꯗꯒꯤ ꯕ꯭ꯔꯦꯟ ꯇ꯭ꯔꯦꯅꯤꯡ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯁꯤꯡꯅꯕꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯗꯤꯇꯦꯜꯁꯤꯡ ꯅꯤꯡꯁꯤꯡꯕ ꯑꯃꯁꯨꯡ ꯄꯦꯇꯔꯟꯁꯤꯡ ꯌꯥꯝꯅ ꯊꯨꯅ ꯃꯦꯃꯣꯔꯥꯏꯖ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯕꯨ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯅꯤꯁꯨꯕꯗ, ꯍꯛꯆꯥꯡ ꯁꯥꯖꯦꯜ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯅ ꯕ꯭ꯔꯦꯟ ꯍꯦꯜꯊꯇ ꯍꯛꯊꯦꯡꯅꯅ ꯏꯐꯦꯛ ꯑꯃ ꯄꯤ꯫ ꯖꯔꯅꯦꯜ ꯑꯣꯐ ꯑꯦꯛꯁꯔꯁꯥꯏꯖ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯗ ꯌꯥꯎꯕ ꯔꯤꯁꯔꯆ ꯑꯃꯒꯤ ꯑꯣꯊꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯅ ꯑꯍꯜ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯀꯣꯒꯅꯤꯇꯤꯚ ꯗꯤꯀ꯭ꯂꯥꯏꯟ ꯇꯧꯔꯛꯄꯒꯤ ꯔꯤꯛꯁ ꯑꯗꯨ ꯍꯟꯊꯍꯜꯂꯤ ꯑꯃꯗꯤ ꯕ꯭ꯔꯦꯟꯕꯨ ꯗꯤꯖꯅꯔꯦꯁꯟ ꯇꯧꯕꯗꯒꯤ ꯉꯥꯛꯊꯣꯛꯏ꯫ ꯀꯨꯝꯖꯥ 1918ꯀꯤ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯖꯜꯠꯁꯤꯡꯅ ꯎꯠꯂꯤ ꯃꯗꯨꯗꯤ ꯑꯦꯔꯣꯕꯤꯛ ꯑꯦꯛꯁꯔꯁꯥꯏꯖꯅ ꯑꯜꯖꯥꯏꯃꯔꯁ ꯗꯤꯖꯤꯖ ꯅꯥꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯦꯃꯣꯔꯤ ꯐꯪꯛꯁꯟ ꯐꯒꯠꯍꯟꯕ ꯉꯝꯃꯤ꯫ ꯑꯦꯔꯣꯕꯤꯛ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯥꯔꯠ ꯔꯦꯠ ꯍꯦꯟꯒꯠꯍꯜꯂꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯁꯥꯖꯦꯜ ꯃꯈꯜ ꯑꯁꯤꯗ ꯈꯣꯡꯅ ꯌꯥꯡꯅ ꯆꯠꯄ, ꯆꯦꯟꯕ, ꯂꯝ ꯂꯥꯞꯅ ꯆꯠꯄ, ꯏꯔꯣꯏꯕ, ꯖꯒꯣꯏ ꯁꯥꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯕ ꯌꯥꯏ꯫ ꯑꯍꯨꯝꯁꯨꯕꯗ, ꯍꯤꯔꯤ ꯀꯣꯟꯕ ꯍꯥꯏꯕꯗꯤ ꯃꯦꯗꯤꯇꯦꯁꯟ꯫ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯤꯔꯤ ꯀꯣꯟꯕꯅ ꯃꯦꯃꯣꯔꯤ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ꯫ ꯀꯨꯝꯖꯥ 2019ꯒꯤ ꯔꯤꯁꯔꯆ ꯑꯃꯒꯤ ꯑꯣꯊꯔꯅ ꯍꯥꯏꯈꯤꯕꯗ ꯍꯤꯔꯤ ꯀꯣꯟꯕꯅ ꯕ꯭ꯔꯦꯟ ꯐꯪꯛꯁꯟ ꯐꯒꯠꯍꯜꯂꯤ, ꯕ꯭ꯔꯦꯟ ꯗꯤꯖꯦꯅꯔꯦꯁꯟꯒꯤ ꯃꯥꯔꯀꯔꯁꯤꯡ ꯍꯟꯊꯍꯜꯂꯤ ꯑꯃꯗꯤ ꯋꯥꯔꯀꯤꯡ ꯃꯦꯃꯣꯔꯤ ꯑꯃꯁꯨꯡ ꯂꯣꯡ ꯇꯔꯝ ꯃꯦꯃꯣꯔꯤ ꯑꯅꯤꯃꯛꯁꯨ ꯐꯒꯠꯍꯜꯂꯤ ꯍꯥꯏꯕ ꯁ꯭ꯇꯗꯤ ꯀꯌꯥꯅ ꯎꯠꯂꯤ꯫ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯍꯤꯔꯤ ꯀꯣꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯇꯧꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯕ꯭ꯔꯦꯟꯁꯤꯡ ꯑꯣꯕꯖꯔꯕ ꯇꯧꯈꯤ꯫ ꯃꯈꯣꯏꯒꯤ ꯔꯤꯖꯜꯠꯁꯤꯡ ꯑꯗꯨꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯍꯤꯔꯤ ꯀꯣꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯁꯥꯒꯠꯄꯅ ꯕ꯭ꯔꯦꯟꯒꯤ ꯄ꯭ꯂꯥꯁꯇꯤꯁꯤꯇꯤ ꯍꯦꯟꯒꯠꯍꯟꯕ ꯌꯥꯎꯕꯅ ꯕ꯭ꯔꯦꯟꯗ ꯂꯣꯡ ꯇꯔꯝꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕꯁꯤꯡ ꯂꯥꯛꯍꯟꯕ ꯌꯥꯏ꯫ ꯕ꯭ꯔꯦꯟꯒꯤ ꯄ꯭ꯂꯥꯁꯇꯤꯁꯤꯇꯤ ꯍꯦꯟꯒꯠꯍꯟꯕ ꯑꯁꯤꯅ ꯕ꯭ꯔꯦꯟꯕꯨ ꯃꯁꯥ ꯐꯅ ꯊꯝꯕ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯔꯤꯁꯨꯕꯗ, ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ꯫ ꯇꯨꯝꯕ ꯍꯥꯏꯕꯁꯤ ꯕ꯭ꯔꯦꯟꯒꯤ ꯍꯦꯜꯊꯀꯤꯗꯃꯛ ꯇꯉꯥꯏꯐꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯅꯦꯆꯔꯦꯜ ꯁ꯭ꯂꯤꯞ ꯁꯥꯏꯀꯜꯗ ꯑꯀꯥꯏꯕ ꯄꯤꯕ ꯃꯇꯝꯗ ꯕ꯭ꯔꯦꯟ ꯃꯦꯃꯣꯔꯤ ꯁꯥꯒꯠꯄꯗ ꯁꯤꯖꯤꯟꯅꯕ ꯄ꯭ꯔꯣꯁꯦꯁꯁꯤꯡꯗ ꯑꯀꯥꯏꯕ ꯄꯤꯕ ꯃꯔꯝꯅ
cognitive impairmentsing lakhanba yai. Mapung waray faraba miyoy amagidamak numidangi matamda mapung fana pothaba haibadi numidang amada pung 8 natraga 9 tumbana long term memory sing semgatpa amadi tungsinduna thambagi thabakta brain bu mateng pangi. Manga subada chini chabagi chang hanthaba. Chini yauba asa athak sing asi ahanbada mahaw leiba amadi apenba poklamba yai. Adubu makoy asina Ningsingbagi pangal manghallakpada thogdang ama lawrakpa yai. Kumja 2018 ta animal model singda chathakiba research amana athumba mahi manai sing chang wangna yauba diet ka Alzheimer's disease gi marakta mari ama lainai hain palli. Researchers sing aduna masiga su thengnaki madudi hai mahi yauna chini yauba mahi manai sing ka hena thakpaga total brain volume hantharakpaga mari ama lainaramba yai. Thawong asi Alzheimer's disease na naba hawgallakpagi khudam amani. Mahawsagi oina thumjaraba chinjaksing khudam oina uhai sing asidi hakchangda kanaraba diet ki mateng pangsenba potlam ama oi. Aduga chini hapchinduna thumhallaba thaknaba mahi sing amadi added sugar natraga process tawraba chini yauba chinjaksing aikhoina thadokpa yai. Taruk subada calorie wangna yauba chinjaksing thadokpa. Ahenba chini gi fangfam oiriba potlamsing kakthabaga loinana apunba calorie gi chang hanthana sabanasu brain mu ngakthokpada mateng pangba yai. Researchers sing na hairi madudi calorie wangna yauba diet sing na memory pangal sontahalli amadi obesity su oihallei. Memory the effect sing pirakliba asi calorie wangba diet sing na brain gi akaknaba mafam sing da inflammation tokhanbadagi oiramba yai hairi. Hiram asigi matangda chathakiba research ayamba sa singda chathakiba oiragasu kumja 2008 da chathakiba study amana calorie singi chang hanthahanbana miyoibigi memory phagat-hanba ngambara haiba yengki. Masagi chahi changsatta 50 oiba nupi participant singda calorie chabagi chang 30% hanthahanki. Maduki verbal memory score singtha ningai oiba changda fagalakpa thengnaki. Aduga hairiba diet adu khwaidagi ningthina ngakpa ngamba miyoi singdana kanaba adu khwaidagi henna pangki. Taret subada caffeine sizinabagi chang hengatpa. Caffeine natraga green tea gumba source singdagi fangba caffeine asi memory gi damak kanaba fangba yai. Kumja 2013 gi study amada memory test amagi matungda caffeine thakpana participants singi brain da memory sing matam sangna store tawbada mateng ningthengna pangi haiba author singna thengnaki. Pung 10 mamangi thodok sing Ningsingbagi test singda caffeine milligram chani sizinaba miyoi singna sizinadaba miyoi singdagi score hena fangki hairi. Caffeine na short term memory busu phagat-hanba yai. Frontier Psychology da publish taukiba study amada ayukta caffeine sizinabana naha oiba adult singda short term memory fagalakpa thengnaki. Nipan subada dark chocolate chaba. Dark chocolate chaba haibasi maram chadaba thawong ama manba yai. Adubu masina miyoiba amagi ningsingba ngambagi pangal phagat-hanba yai. Kumja 2013 gi study amana utki madudi chocolate yauba active components sing oiriba cocoa flavonoids singna brain function phagat-hanbada mateng pangi. Special memory testing tawbada dark chocolate chaba miyoi singna chadaba miyoi singdagi hena ningthina perform tawki. Researchers singna thengnaki madudi cocoa flavonoids singna brain gi e chenbagi chang phagat-halli. Masi haibaga loinana diet sini hena haptaba haiba asi maru oi. Maram aduna aikhoina yamdrabada cocoa 92% yauba dark chocolate chanaba hotnagadabani amadi added sugar yauba cocoa charoidabani. Mapal subada Ningsingbagi pangal sonta halapagi risk factor sing. Ningsingbagi pangal sotharapagi thawong asi risk factor kharana maram oiraga atopa miyoi singdagidi miyoi kharana hena mayoknaba yai. Miyoi amana control tawba ngamdaba risk factor singsu lai.
Khudam oina genetics panba yai. Miyoi kharadi Alzheimer's kumba condition sing naba yabagi risks hena wangi. Asigumba condition sing asina brain amasung memory da yamna chawna akaiba pi. Aduga atopa case kharadi memory fagathalaktanabagi risks sing adu hantahanba ngamba yai. Refined sugar amasung fat ki chang wangna yawba diet chaba amadi hiptuna famduna ayamba leiba punsi marel amada lenbana kauganbagi risks hengathanba yai. Hakchang da kanagadaba balanced diet chaba amadi hakchang sajal chang naina tawbana pukning wakhal thauna thambada amadi kauganba hantahanbada mating pangba ngami.